ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯗꯤꯃꯥꯟꯗ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯀꯨꯝꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯃꯔꯤ ꯐꯒꯠꯍꯟꯅꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯉꯁꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯨꯀꯤ ꯏꯟꯄꯤꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯗꯤꯃꯥꯟꯗ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯂꯥꯏꯔꯕ प्रजा ꯀꯌꯥꯒꯤ ꯍꯛ ꯃꯠꯀꯨꯝꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯉꯁꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠ ꯑꯞ ꯀꯟꯀ꯭ꯂꯦꯚ 2019 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯍꯧꯗꯣꯛꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯥꯔꯠ ꯑꯞ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯆꯍꯤ 5 ꯑꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 150 ꯌꯥꯎꯃꯥꯛ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯂꯣꯟꯅꯤ ꯈꯟꯅꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯊꯕꯛ ꯄꯤꯅꯕꯒꯤꯗꯃꯛ ꯑꯈꯟꯅꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1 ꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯨꯄꯥ ꯂꯥꯈ 60 ꯒ꯭ꯔꯥꯟꯠ ꯑꯣꯏꯅ ꯄꯤꯒꯅꯤ ꯅꯍꯥ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯄꯥꯏꯈꯠꯅꯤꯡꯉꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ प्रॉब्लम लेते स्टेट अमत लेते बन ब्लॉकेट तौब असिना मपाल लमदगी मणिपुरदा लाकनिंग मियोय क्या निंगन्नब पोखल्ले सरकार असिना था खर असिदा चौखट लंबिदा मांगजिल थाना चंगसिंदुना चिंगतम नुंगसिनब पुरकप ngamle सरकार ना पाइखलकप चौखट थौरांगी थबकता बन ब्लॉकेट नापन बथोकहल्ले लाइरब मियामगी खल्लगा बन ब्लॉकेट तौबिगनो बन ब्लॉकेट तौब कांगबु सिंगी मथक्ता आइनगी मतेंग लौरशिरा हाइना खनब फावब लेरे मणिपुर यूनिवर्सिटी की दाबी तानब करिशु कायदे महिरोय क्यागी येंगलगा करी तौब याबगे हाइबदु थबक ओइना पाइखतसी सरकार असि मियामगी याइफनब लेबनी हाइखे प्रॉब्लम लेतब स्टेट लेते प्रॉब्लम लेतब वाथोक लेतब स्टेट कंट्री लेरोय तौबदबु प्रॉब्लम अमना एंटायर स्टेट को स्टैंड स्टिल द थंबगुंबा यारिंगे दि बन ब्लॉकेट की थबक सिदा देम तोपियो बन ब्लॉकेट लेतब मतम मणिपुर से काय यवे यंगसे सही मंगादा मरी करा कराई मणिपुर से कुम खनरी सुप्रीम कोर्ट अनकॉन्स्टिट्यूशनल वोय ऑलरेडी लेरमनिना अनकॉन्स्टिट्यूशनल वोय थबक तौबसिंगसिदि एफआईआर पालकांद मोइगी पुलिस वेरिफिकेशन की करिगी मार्किंग तौननबगी खुदोंग चाबदम पियो न कोइ अतुबद मदो हाई कोर्ट मक तौरगा अतैगी नते लाइव प्रजा मैम लेरी लाइव प्रजा मैम थबक सुनिंग मैम टैलेंट लेब मैम अखोई स्टेशन फरगदि अखोई तौनिंग अखोई पोट पुथोनिंग मैम की वाखलों मोगी वाखलों से अखोई तमजनिनाइने मसाती मरीबाकी मरमदम खलकादा इरमदम से पोट पृथ्वी कंप्लीट तौके कायन खंजरग लेब मैम से योगतना अखोई कना योगकदोइनो हाइबनि प्लानिंग डिपार्टमेंट सिंधुना पांगथोकपा ngasi thoram aduda deputy chief minister YJ Kumar yauna minister MLA amadi manipur sarkar gi makok thongba official kaya su saruk yakhi khangalaba entrepreneur kungamapal da loan gi senfam yenthokhi deputy chief minister YJ Kumar na matam sangna mamangi sarkar na lamdam masigi entrepreneur kaya da miking changdabana lamdam masigi entrepreneur kaya puthokpa ngamlamdabani anoba lengak asna paikhatpa thabak singi manungda ngasi gi numit asi akhoi pumna makki yamna chokthokchaba numit amani हाइखे फाइटिंग एन इंपॉर्टेंट सेक्टर दी करम सेक्टर नो हाइप तागदी सेकेंडरी सेक्टर नी होखिबा सही असुक याम से मसीदा मसीगी लेरिबा ngसाइगी सोसाइटी मगी कंट्री मगी फाइटिंग इकोनॉमी ऑफ द फाइटिंग हेना दरका होइबा सिटी सेक्टर्स मगी एन कमदा फॉर वन रीजन और द अदर आई थिंक दिस हैज बीन मिस्ड फॉर मेनी इयर्स कोई मसीगी माइकेदा कोई पुलिंग चिंगसले कोई खोंदा रखे स्टार्टअप ता participate or polymer kamu singsina they have paid more attention to the locally available raw materials but do they come I don't develop the how this can be made internationally attractive high be domi wakala satharaga ai asagi koi entrepreneur mayam singsina masi my case satharaga ai my case ai am nuai
Myanmar amadi India gi marakta mari fagathananaba international border ngasi hangdokre. Ngasi international border hangdokpagi thoram aduda Sagang Region government ki chief minister Yan Chun Lin, Myanmar gi Ministry of Labor, Immigration and Population gi permanent secretary Ye Luin, Sagang Region government ki former secretary Yat Yo Yo Yauna at the official Kayasu Sarukia ki. Thoram aduda Consulate General Mandle Nandan Vaisora, Manipur Sarkar ki Maikei dege Additional Chief Secretary Suhail Akhtar, Secretary Home KH Raghumani, Acts Policy Committee Manipur ki Convener RK Sivachandra, Transport ki Commissioner Lakshmi Kumar, Kuntaruk Shubhasam Rifles ki Brigadier AS Chauhan, Technopal ki DCA Tombi Kanta, Technopal ki SP Dr. S Ibomcha, Imphal Mandle via More Transporter Union ki Miyoi Singh Sarukya ke. Tharom aduga mari lainana border pass arrival station amasu hangdoki moregi integrated check post ta immigration office amasu ngasidagi mathau tawba hokre tungda integrated check post ki office ta Myanmar gi delegate amadi Bharat Sarkar gi mahut sinduna saruk yariba Manipur gi delegate singi marakta paikhat kadaba thabak thoram singi matangda khanakhi ngasi hangdokli ba international border asina pass pairaba matungda lekha gi lambida tamudagi Myanmar romda kilometer 13 fawbagi manungda numit 13 ni leiba amadi chathok chasin tawba yahankhre. Nagagi political solution purakpada Manipugi stakeholders sing tanadana purakpa yaroi. India lenga ki mihut singbu yaning da botu ngasi ayuktagi chingi district sing da pung kunmarigi total shutdown tawgani haina kuki inpina lokthokki bagi matung inna khongjang changsin ba hokre. More da Hill Tribal Council case of More Youth Club na chingba kayana total shutdown gi khongjang sogat laduna lambi da tire mai thaduna achat awok sing thingkre. Total shutdown gi khongjang asina More bazar thong hangna khidre school office na chingba su thonglo nakhe. Ngasi More the international border hangdokpagi thorom yaunaba Imphal dagi committee on operationalization of act as policy gi convener RK Sivachandra na luchingba official team ama amade paumi kangbu ama DIPR na silaga chatkiba adu More town da kuki inpina chathakiba total shutdown maram oiraduna yamna chauna khudong chadama mayok nakhre thorom adu yaunaba chatpada amade yaruraga halakpada total shutdown sogatliba volunteers singna lambi chatpa yahandana pung kaya palhanduna thamki haire. Kaina thangda yamna wana makoigi leifam threat center amadi Elora hotel de changlaba matungda center amadi hotel lasigi gate sing mapandagi shutdown sagotpa kangbu singna so lonsindana matam kuina thamki pung kaya changna ngangnaraba matungda kaina thangda gate hangdok handuna Imphal gi damak More thadorakhi haire. Kangpokpit district ki kukina mapung oina taba sada hills ki area sing da su kukin pina kaukiba total shutdown asina miyam gi mausa ki punsida chauna akaiba piki Imphal Dimapur lambi gi gangify da ban sogot pasingna gari mari thugai ki saparmaina Tafo kuki kulna chingba mafam sing da su ban sogot pasingna tholaktuna lambi thingki cycle da su chamfai kulda miyam na lambi thingki khongjang asina maram oiduna school gi mahi tampam sang sing thonglo nakhe kaithel sing kana khide dukan sing thonglo nakhe kuki inpi kangpokpi district ki general secretary Lamlin Lung sing sitna paumi singa unaduna kuki inpi Manipur na hairakpadagi district asigi miyam na su kuki inpi kangpokpi ki meeting makhada pungkun mari gi khongjang asi sogatpani center amasung state government na kuki inpi ki demand sing thabak oina pangthokadabani hairi state government na athuba matamda kuki inpi Manipur na bamba as kuki nation gi damak moina memorandum ibasi athuba matamda fulfill kuiba yanaba Churachandpur district su total shutdown asina akaiba piki tuibong amasung kangbai area ge tidim lambida gari sing chatna khide lambida mi thorakpagi chang nem ki district police na pamdaba thokdok thoktanaba akanba checksin thawrang lokhatke. Amarom the civil society organization Kangpokpi district na hayeng pung taruktagi pung kontra taruki district asida total shutdown tawgani tawramba adu matam kharagi oina handokle hairi social welfare minister na hairakhiba amasung ban general strike mathang leiraba sing asina Manipur miyam da thengnariba awaba sing asi yenglaga handokna ba firep lawbani adubo khongjang asi CSO na luchingba singa tanaraba matungda athuba matamda amuk lepkani hairi. Medical staff singda hingsa gi thabak chatharakli basi lepu haina Indian Medical Association Manipur State Branch na sinduna ngasi wakat mifam ama lamfelda
IMA complex ki medical directorate fawba khongchat ama chatkhre health directorate matta memorandum ama pishalaba matung da khongchat adu IMA complex da amuk halaktuna loishin ke khongchat adu da Indian Medical Association, Indian Dental Association, Indian Ayush Doctor Association, Trained Nurses Association, Manipur RIMS and Jenims amadi RIMS and Jenims ki mahiroi kayaso sarukya ke Indian Medical Association Manipur State Branch ki Vice President T Rajena Fongdorakpada Assembly na medical staff singbu ngak shenanaba act ama pass tawbiyo haike Doctor Puri mi doctor ki koi ki mobile mulle plus ka loi mulle adu na tara tariba koi any medical staff sing je loi na phu bane ba adu na tara koi ki hospital ki infrastructure mayam se loi na loi thugai bane ba siguma si teta Manipur Legislative Assembly ja ek ama pass taraga haibadi akoi masi ki CM sadan la bane protection of doctors and paramedical staff and nursing staff jigi ek to pass tawle boi di pharaga punishment bi ba ba adu haibe actually tamina akoi mi mayam na tawbani ha kana tawlo khangde koti har gal ma ta achmai tar lo sanbasi masi ki nate akoi mayam se dum loi ubiri duni nukti ki dum tari duni RIMS की Casualty Operation Theatre ngasi RIMS की Director Professor A Santana hangdokre thawamadu RIMS की Medical Superintendent Dr. CH Arun Kumar amadi ati Dr. Kaya Susarukya ki Director Santana ngasi hangdokli ba Emergency Casualty Operation Theatre asina kudak ki oina thokpa anabasing da chauna khudong chaba piragani anabasing na doctor contact tawba amadi layang bada khudong chana na bathak paikhat pa hore RIMS की department khuding makta Geo phone piduna emergency lakpada layang bada hena khudong chana na bahonara gani haike अखोई इमरजेंसी लाख पेशेंट से हाँ अखोई ऑपरेशन थिएटर फजन लेते क्लीन होरमदबसे अखोना एटलीस्ट मॉडर्नाइज खर तौथोपगी वाने इमरजेंसी मी कानानी अखोई आइडिया इमरजेंसी डॉक्टर से थून थून फंगब मोबाइल पीथोपने ड्यूटी ताब पाइगदब इमरजेंसी ड्यूटी पाइगदब Framework Agreement na lamdam sige punbagi saktam da kaiba pirakpa yabagi mi paiba mo oirekliba fibam asida tongan ba civil society organization singi ima ibel singna Chief Minister Secretary ta thomjinaba hotnakre tongan ba maikai dagi auto tungduna lakhiba ima singa do Manipur Police na kangla mamangda thatki adubo khongjang changsilib singna CM Secretary tamna changsilakpada M sector manakta Manipur Police na thatki ima ibel singa duna Chief Minister unaduna Framework Agreement ki matangda hojik miyam na changsinariba sigi matangda memorandum of bishinjage haibada Chief Minister Secretary ta pau faunabada ima ibel sing adubu changhalaktana ba khangalakpadagi mafam aduda numidangi matam fauba ima ibel sing adu lengdana leikhi khongjang changsilingai cherakta MKIL gi President PH Sakhi wantharappadagi hospital da pukhatuna laikanakre khongjang adu da saruk yakibi MKIL gi Vice President nganbina Indo Naga Peace Talk ta ngamkhai sokte hairabasu state amagi manungda state ama leibagi mawong Article 371 Clause A Manipur da chatna handanaba sentence sille aikoi gi saktam amadi hak ngakpa ngamjadraba democracy gi wan thok lehendrabadi maromdom lejaramagumna tokhaina lehenbiro haike framework agreement da namchalle aduga ILP da namchalle thabak khuding makta namchallaga issue amagi mathangda issue ama thongna bigida makta moina silliba mayam se aikoi gi praja sine yaba ngamlaroi aduna maram morakanda aikoi India government amadi Manipur government gi makhada leibada aikoi aduki mati ware aikoi hingbada ware hingbagi hak leitre hingbagi basic rights sing amata leitre loina muthallabanina India na aikoi bu hingbagi mahau le hellaroi hairaba democracy ki wahan thok le handraba militarize tauraba namatana leigado bagi sarupudi ha na ningkha tamna le ma leijara ma leibak se aikoi praja punamangna pami ba se amu hanna aikoi gi ningkha tamdu hanjanjaraga aikoi tongani hingjaraga haibo waphanduni tungda numidang atheng badaima singa Chief Minister ka unakhre hairi Naga political settlement ama purakna bahona bada India ki constitution ki article 371 clause A yumlo naba state sing the extend tawdana ba all Manipur nupi marupna prime minister Manipur ki governor madi chief minister ngasi memorandum pishin kre memorandum aduda naga political problem asi warashina ma purakna bahona bada akhanna ba arrangement tawrabadi maduna Manipur da chauna mukna ba mathoklakani
फिबम असी येंगलगा आर्टिकल 371 क्लोज ए असी मणिपुर एक्सटेंड तौबिगनु मसिगी महोत्ता स्टेट गवर्नमेंट अहनब ऑटोनॉमी पीदुना हौजिक लेरिबा खेतनब खुदिगमक लोशिननबा गवर्नमेंट की पॉलिटिकल अमसुंग इकोनॉमिक पावर हेंगतहनबियु हाइरे All Manipur Working Journalists Union Amjugi ngasi phongkiba Special General Body mifam amana Amjugi hangduna leiramba President gi from Amjugi Advisor su oiriba ISTV gi Editor in Chief Brajendra Ningombabo President oina hapkre ngasi gi mifam na warep Mari Loki ahanba warep ta Constitution Amendment Drafting Committee na Amjugi Thagalakhiba Draft Constitution asigi ngasi gi mifam na kupna khanaraba matungda pass tawkhre Anishiba warepta Amjuna Editors Guild Manipur Sembagi Matangda member Kharada Thamlamba Athingba Adu Handokpaga Loinana Editors Guild Manipur gi member Amadi Editor Singbo Amjugi Associate Member Oina Amjuda Yahonaba Ahum Suba warepta Amjugi Member Sing Nauna Verification Taunanaba Subcommittee Ma Sembaga Loinana Committee Asigi Miyoi Taret Khanki Aroiba warepta Amjugi hangduna leiba President gi from mentionanaba Amjugi Advisor gi Thaupuriva ISTV gi Editor in Chief Brajendra Ningombabu chatliba term asigi aroiba matam fawba President oina ngasigi mifamna yetnaba yaudana khanki Mamang chahi lisingani tara manga da Naremthong khulem lekai digi khulem jiten kobamiyoi amana mahaki makhura khulem Krishna Mohanbo nongmaina kaptuna hatkibagi matangda Lamphel Police na khulem jiten gi matakta charge sheet ama frame tawduna District and Session Judge Imphal West ki court ta submit tawduna case asigi matangda hearing chatharapada ngasi District and Session Judge Imphal West ki court ta khulem jiten court ta puthorapada Naremthong khulem lekai gi nupi kayana court complex ta mara leiba khulem jiten na ahak pacherak piu haiba kholau kaya lauke Police na pamdaba thokdok thoktanaba akanba mongda ngak shenbaga loinana accused oiriba khulem jiten kotta puthoraki ningsingba yai khulem jiten mamang thagi tang kuntareta mahake makura thokpa khulem tongbabu langol punsi lekai da nongmaina kaptuna hatkibagi matangda khulem jiten haujik Lamphel Police na case ama lokhatuna mahaki mathakta thejinbagi thabak chathaduna judicial custody de leiriba miyoini ngasi District and Session Judge CJM Imphal West ki ayaba lauraga khulem jiten bu Lamphel Police na jail digi faraga court ta puthoraklaba matung District and Session Judge Imphal West na tha asigi tang kunmari fawba judicial custody da thamnaba khangankre tha asigi tang kunmari da mamang chahi gi lisingani tara manga da makura thokpa khulem Krishna bu nongmaina kaptuna hatkibagi final hearing chathagani haire Minister of State Home Kiran Rijijuna border gi matangda Manipur amadi Myanmar gi marakta chayatnaba leite haina Parliament phongdo ki wafam yaningde Article number 371 clause A Manipur da chatna hanba yaroi haina ngasi MPP office mamangda wakat mifam chathakre Party ki Vice President S Ibom Chana Manipur University ki Vice Chancellor Sindokna ba changsili ba khongjang MPP na saugatli BJP ne India gi state kayada lana VC haw ki basi ki chumthokna ba ahan ba khongthangni haike Party ki President Jugendrona Manipur Congress amadi BJP na sarkar paiba matamda changsilakli ba khongjang asi Manipur thugaina ba hotnabani haike Party amasung Manipur Pradesh Congress Party makhoi ongi yanawati amada sumna ihemadi Congress Party does not oppose Naga integration movement and Naga integration movement is not anti-party, anti-national and unconstitutional activities. Hidden either like her. When na Naga integration movement na movement yo wo mi khudima karigumba makhalamati disciplinary action loro. Hai wo apam bhagat thangrabani marmaduna Congress Party de ki hauraga hauri phagde BJP na sangjal iba khongjang se masi Manipur thugaina batawa khongjang mani haina akoi lowi Malimgi mafam amatada fangdraba sangai yokhatuna kanana bahotnabada miyangi mating pangbinaba miyangi mating changi sa asigi ani suba mayum ama sembada lamdamadungi miyamna mating pangbinaba Forest and Environment ki Minister T Shyamkumar na phongdokre Minister gi office te pangthokpa paugi mifam amada mahakna makha taraduna Kebul Lamjau National Park te leiriba sangai lisingani tara tarukta masing thibada chani humfurom uki Kharsana chani ga kuntaret romni handak amuk masing thibada sangai masing kara hengapagi khudam fangi masipumna ma Forest Department Police amadi lamdam adongi miyamgi hotna jamanni adubu mapaldagi pairaktuna chaktaba uchek masing hanthabagum tawri
Part asida numidang LED season aduna nga faba Forest Act na yade kanagumba na National Park manung da sa nga faba tawbigano Forest Act ki manung chanba Reserve Forest area da leiriba yung kay dukan lokthokani loktak amadi kay bulamjaw kandu na malem da sak taxi haiki paugi mifam maduda Principal Chief Conservator of Forest ke angami Chief Conservator of Forest Wildlife Anurag Vajpayee amadi ate official kaya so sarukya ke kogi sangay amasum khasagi lebam sigi yam consider oiba mafam si adang masi kogi leiba mayam da kogi expand tawni expand taw pangas da kogi leiba lamdam bagi praja singna buji koina yama chauba isudi forest department gi si wildlife gi sinang kogi expand taw kanda nga pa pasang biya roi department lo son kanda mo sang biya ha bagi amasa tongam rei di second home bi kogi ka to patana kogi jaga ka tham kanda nga pa pasang biya gani adu village kogi kaim ta disap taw roi Boy mating atau pasaran tahu ni ada kali gumba village na corporation Peter gadi madu Indian project MANIPURI eki matu na eviction tahu ni Manipur University ke shuda politics sana badagi ching tamgi nungshi chanaba sokalakpa yabagi fibam lakle haina Khurai Kendrigi MLA L Susindro na nungai taba phongdokre State Finance Commission ki makada Khurai Chingangbam makha Gram Panchayat ta saba Lining Tau Hanba Club Building miyam da shinabagi thoramda wafamasi phongdokhibani thoramadu da Pradhan L Kananbala Hengang CD Block ki video sanayai leima angomsu sarukya ke MLA L Susindro na atega changdam nabada Khurai Kendra si hiram kya da sothari Chakot pamasung awan ba purapada local body mute singi thaudang yamna chawi haike Taret shiba pay state employees sing the fangalu haina tourism department employees sing na department ki complex ta wakat mifam chathakre employees sing ki famkham thokpa hak athuba matamda pithokpiyo haire Yesyo of M2MGO की कोर कमिटी की मथक थमीबा वारेन इशू ट्रांसफर एंड पोस्टिंग सिगी से लोकथोक पिरगा फजना नॉर्मल द फजना वारी सानवरगा अखोई की 7 पे की डिमांड असे तानबियु हाइना आइना सरकार की मागे द थमजरी Board amasung council na lawba chahi asig exam da music subject da mark 1 na fangduna pass taraklaba mahiroi sing All Manipur Music Association na sinduna lakliba August 13 da manamathum pigadauri Manipur Press Club da pangthokpa paugi mifamamada association gi General Secretary A Ravindrana class 10 da music tambagi khudong chaba school da leiraga class 12 ki oina school ani khakta da leiribasi mahiroi sing da pukning hantaningai ohelle hiram masida government na mityang changhaningi haike Class 11 Ming Chan Bamatam Dadi Music Hangba School Masing Alis de Hena Lesilaktawa Masina Maram Moraga Metric ta Music ta pass Torpa Mayam Singchi Makoi Makatana Music Lauduna Tamna Mafam Leraktawa Masina Maram Moraga Satra Singda Waheli Baning Bakaiba Kasi Kung Nanabagidamukta Akoigi Mari Lenaba Authority na Ming Changbiraga अखोई स्कूल सिंगजिदा म्यूजिक की डिपार्टमेंट हांगबीननबा असिंगलबा प्रेस मीट की खुदांग असिदा अखोई खुदोंग चाबा लौजबनी Konthauzam Community Hall da Masamo Fana Lehen Bahaiba Pandamda Miyam da Kanganabagi Nomagyoba Health and Wellness Program ama pangthokre Tharamadu da Konthauzam Zilla Parishad ki member Laishram Santi Kumbongi MO in charge Dr. Ibo Chauba State Program Manager Rajiv State Program Officer Minota Amadi Community Health Officer Kurajam Pushpa Devi Su Sarukyake Tauramasi Tendongyang Community Hall da su Tendongyang da Labor Primary Health Sub Center made Health Wellness Center na sinduna pangthokre Tauramadu da Potsamam Zilla Parishad ki member L Bobby Devi Potsamam Gram Panchayat ki Pradhan L Mangi Upapradhan O Ibungobi Community Health Officer TS Bidyarani Devi amadi Imphal West ki CMO su sarukyake Ima Pantobi Street Vendor and Union ki platform Oriba Apex Cooperation Marketing Society Complex da Tribo Voice Hostel Sagani Haribasi Khantha Binaba Union Pukning Chingsilli Manipur Press Club Pangthokpa Paugi Mifamamada Union ki Secretary Y Romitana Lisingani Tara Mathoidagi Register Tauduna Lisingani Tara Mangada Lam Patapaiduna Ching Tampunna Platform Faminariba Mafam Asibu Tugaiduna Hostel Sagani Haribasi Maram Chaba Watli Miyamgi Numitasu Chief Minister Unaduna Takshinba Laikre Mafam Chaba Mada Hostel Sabio Hairi Directorate of Tribal Affairs of Hills Manipur na thogle eba akoi kaiten saga da bai mahuta siwai thola ni akoi mya kai tawjige na khanar matung akoi mayang gi oina kamal oina kaitela ma sabiro
अतोपा संस्थान अमतगी सिदैतन लिंखटपिदनबायना कोइना हाइजरिबसे इंडिया की यूनिवर्सिटी खुदिंगमक्ता MU की VC पांडे लोकथोक्तुना मणिपुर की महिरोई अमदी मणिपुर यूनिवर्सिटी कन्ननब खोंजंग अमा चंगसिनबा ऑल इंडिया स्टूडेंट्स फेडरेशन नेशनल काउंसिल न मिफम अमा फमख्रे खोंजंग असी मणिपुर दसु चंगसिनगनी मही तंफम संघ कयादा फेडरेशन सिंदुना दाबी सिंह असी पुखतुना खोंजंग मखल सुना पांगथोकलगनी हाइरे प्रोफेसर पांडेबु छुट्टी पीरे हाइरगा UGC की कमिटी अमगी चेयरपर्सन ओइना जखमादा कॉलेज अमा इंस्पेक्शन चलंबा असि सेंटरना मणिपुर की महिरोई अमसुंग मियामना चंगसिलिबा पांडे लौथो हाइबा खोंजंग असि यादे हाइबा मयेक सेना ताकचरे हाइना जॉइंट स्टूडेंट्स कोऑर्डिनेशन कमिटी न फोंगदोकले मियाम की गवर्नमेंट नि हाइना लौरंबा मणिपुर गवर्नमेंट असि महिरोई अमसुंग मियामबु लान उननब होटनरे हाइबसि हाइमनब थोकलोय कमिटी न अगस्त 3 ता थमखिबा वाफम अदु अथुबा मतमदा थबक तोंथोकरबदे कॉलेज महिरोई सिंगल लोइनना खोंजंग चंगसिनब होटनरगनी हाइरे मणिपुर यूनिवर्सिटी की वाथोक अथुबा मतमदा लोशिनबिनबा ऑल मणिपुर एडेड कॉलेज स्टूडेंट्स गार्जियन कमिटी ना मरी लेनबा सिंगी पुकनिंग चिंगसिले खोंजंग असना MU की मखादा BA BSc सेमेस्टर तमलिबा महिरोई लिशिंग कया मही मसिंग तंबा फंगदबा एग्जाम हाइदोक्तबगी अवाबा मायोकनरे VC पांडे की मथक्ता अचुंबा वायल तौहंदुना लेबाक मियाम खंगना चेराक पिहनबा यानबसु मुशु मुता अमसुंग मुशाना मतेंग पांगबियो अंगम तानबगी मोंगदा महिरोई सिंगी पुंसी मांगबा नत्तना अतोपा ओइजबा अमत फंगलोय इहौ असे थुबा मतमदा लोशिनबिनबा गवर्नमेंट अमदि खोंजंग चंगसिलिबा सिंगी खोंगफम खरा खरा हंदोकनरगा याशिनबा पुरकनबा अपील तौरे छुट्टी VC प्रोफेसर पांडेना वाइस चांसलर ओइना स्टेट की मपालदा मथौ तौदुना लेरे हाइबा वाफम अमा असिना पुमनमक्ता अंगकपम ओहेले हाइना VC की इंचार्ज प्रोफेसर W बिस्वानाता मिनिस्ट्री ऑफ ह्यूमन रिसोर्स की सेक्रेटरी दा चेरोल अमंगासी थाखरे हौजिक यूनिवर्सिटी दा लेरिबा ट्रांजिट असि अथुबा मतमदा लोशिनबिनबा चेरोल अदुदा पुकनिंग चिंगसिनली चेरक सिदंगसी मुशु मुतामा सुंग मुशागी फम की एग्जीक्यूटिव मेंबर्स की मिफमना कमीशन ऑफ इंक्वायरी एक्ट लिसिंग अमगा चमापन यांखै निथोय की मखादा इंडिपेंडेंट हाई पावर कमिटी सेमदुना अगस्त 13 फाउबगी मनुंगदा VC की मथक्ता थिगनबा वारेप लौखरे पाउगी मरथतना तेमा ब्रेक अमा Why try hard? Blue Sands London by Design store now open at NGS Building number 78 Changangai Airport Road, Imphal. Contact number 7085916280. Baba, quick zone gidi tata tiskon lesdi. Mamal suma phang kuding cham mane yo sumang roi pista salabni na. Adu suma takta superlink footing gi offer me amum pirisidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Hakchangi labor sorakpadagi producing attaba, hakchang choktarba, tumba chaba yaraktaba, khong hama nungayaktaba singidamak, amatta nayaba upaidi, jolib syrup, amasung jolib capsule wo chanmini sinabiyo. ब्रेक के मतुन तराम नोकचे रेजिमा खाता बपाओ मणिपुर टूरिज्म ना डोमेस्टिक टूरिज्म कैटेगरी की मखादा फेस्टिवल अमसुंग फेयर सिंग प्रमोशन तौबगी बेस्ट स्टेट ओइना 2 days ट्रेवलर अवार्ड फंगले लेपा पोपो नुमिता न्यू दिल्ली दा पांगथोकिबा थौरम अमदा कमर्स एंड इंडस्ट्रीज के यूनियन मिनिस्ट्री सुरेश प्रभुना मना असि टूरिज्म कोऑपरेशन ऑफ मणिपुर के चेयरमैन डॉक्टर सापम रंजन अमसुंग टूरिज्म डायरेक्टर W इबोहल द खुचिन नखे जितेश्वर शर्मा एलियस जिप्सी यावना मियोय मंगा इंडियन आर्मी न फाखरगा तीबा खंगदना लेरकपगा मरी लेनना सेमखिबा जेसी न ngasi सगोलबन मोइरांग लेरकता वकत मिफम चथखरे जितेश्वर अमदी थांगजम सतीश के असि बहकचांग सिनगदबनी आफस पामुथत कदबनी स्टेट गवर्नमेंट ना सेंट्रल गवर्नमेंट मिहात असिगी वायल खंगदोकनबा हाइगदबनी हाइबा वाहै सिंग इबा बैनर सिजनखे थांगजम सतीश के पोकपिना शिलोंग द लाइरिक तमदुना लेबा मचाबो मांगन खिबा अदुगी लंगला लंगजिन पुथोकपियो हाइखे सतीश की मने थांगजम मनीना करी मरम की महाकपु करी मराल की दमक हाटखिबनो खंगनबियो स्टेट गवर्नमेंट ना केस असि CBI द थिगत हनबियो सतीश के अरोइबा मथौ मंगम पांगथोकपा ngamnaba sinbiyo हाइखे
ꯃꯃꯤꯡꯅ ꯊꯥꯡꯖꯝ ꯁꯇꯤꯁ ꯀꯧꯏ ꯑꯗꯣ ꯃꯥꯁꯦ 2010 ꯑꯗꯥꯏꯗ ꯀꯩꯅꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ ꯃꯥꯏ ꯀꯥꯗꯒꯤ ꯑꯗꯣ ꯃꯁꯥꯅ TDC second year ꯇꯝꯖꯕꯅꯤ ꯃꯥꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯃꯥꯏ ꯂꯪꯂꯥ ꯂꯥꯡꯗꯤꯜ ꯑꯝꯇ ꯊꯤꯕ ꯈꯪꯗꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯃꯥꯁꯦ ꯍꯜꯂꯛꯈꯤꯅꯤꯗꯅ ꯑꯩꯈꯣꯏ ꯉꯥꯏꯖꯗꯅ ꯂꯩꯕꯅꯤ ꯃꯥ ꯉꯥꯏꯕꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯃꯊꯟꯗꯁꯨ ꯄꯣꯛꯆꯕꯅꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯅ ꯏꯃꯨꯡꯁꯤ ꯂꯩꯖꯕꯅꯤ ꯃꯥꯕꯨ ꯀꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤ ꯃꯔꯝꯒꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯁꯦ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯈꯪꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤ ꯂꯩꯕꯤꯔꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯅꯨꯄꯥꯁꯦ ꯑꯃꯨꯛꯇ ꯀꯗꯥꯏꯗ ꯂꯩꯒꯦꯁꯦ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯥꯕꯨ ꯊꯤꯕꯗ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡꯂꯨꯞꯀꯤ ꯑꯅꯤꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯉꯔꯥꯡ ꯂꯥꯏꯅꯤꯡꯊꯧ ꯈꯣꯔꯤꯐꯥꯕꯒꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯟ ꯂꯥꯂꯣꯡꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯐꯣꯔꯃꯔ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ TH ꯆꯥꯎꯕ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯀ꯭ꯔꯝ ꯃꯪꯂꯦꯝ ꯅꯝꯕꯣꯜ ꯃ꯭ꯌꯨꯅꯤꯁꯤꯄal ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯌꯔꯄꯔꯁꯟ CS ꯕꯁꯟꯇ BJP ꯅꯝꯕꯣꯜ ꯃꯟꯗꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯨꯌꯦꯟ ꯂꯥꯂꯣꯡꯒꯤ ꯑꯣꯖꯥ ꯈꯨꯔꯥꯏ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗꯒꯤ ꯋꯥꯍꯦꯡꯕꯝ ꯏꯟꯗ꯭ꯔ ꯁꯤꯡ ꯏꯔꯤꯜꯕꯨꯡꯗꯒꯤ ꯀꯣꯟꯖꯦꯡꯕꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯅꯝꯕꯣꯜꯗꯒꯤ H ꯕꯤꯁꯔꯨꯛꯇ ꯁꯔꯇꯤꯐꯤꯀꯦꯠ ꯌꯥꯎꯅ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯂꯤꯡꯈꯠꯂꯤꯕ ꯅꯨꯄꯤ ꯑꯣꯖꯥ ꯃꯔꯤꯗꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯈꯤ ꯇꯥꯡ 5ꯗ ꯁꯤꯡꯖꯃꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟꯗ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯕꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯖꯦꯅꯤꯝꯁꯀꯤ ꯕ꯭ꯂꯗ ꯕꯦꯡꯀ ꯈꯨꯠꯁꯝꯅꯗꯨꯅ ꯏꯗꯥꯟ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ MUꯒꯤ VC ꯄꯥꯟꯗꯦ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯋꯥꯔꯣꯜ ꯈꯪꯍꯜꯂꯨ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯑꯦꯔꯤꯌꯥ ꯋꯤꯃꯦꯟꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯗꯤ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯝꯖꯤꯡꯂꯨꯞꯅ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯀꯩꯊꯦꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯁꯂꯥꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯥꯟꯇꯤ ꯑꯀꯣꯏꯖꯝꯅ ꯋꯥꯊꯣꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯕ ꯍꯩꯇ꯭ꯔꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯏꯔꯝꯗꯝꯁꯤꯗ ꯇꯧꯔꯤꯕ ꯆꯌꯦꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯁꯦ ꯃꯌꯦꯛ ꯁꯦꯡꯍꯟꯗꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯎꯠꯆꯥꯏꯕ ꯂꯣꯏꯅꯅ MUꯒꯤ ꯋꯥꯊꯣꯛ MUꯁꯤꯗ AP ꯄꯥꯟꯗꯦꯁꯤ ꯑꯃꯨꯛ ꯍꯜꯂꯛꯇꯕ ꯑꯩꯈꯣꯏ ꯍꯜꯂꯛꯄ ꯄꯥꯝꯗꯦ ꯃꯥꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒ ꯁ꯭ꯇꯦꯠ ꯍꯧꯔꯤꯕ ꯂꯣꯏꯁꯪꯁꯤꯡꯒ ꯌꯥꯅꯕ ꯑꯊꯨꯕꯗ ꯄꯣꯔꯛꯄ ꯑꯉꯥꯡ ꯃꯍꯩ ꯇꯝꯕ ꯐꯪꯍꯟꯕ ꯑꯉꯥꯡꯁꯤꯡꯒꯤ ꯄꯩꯈꯥ ꯍꯥꯏꯗꯣꯛꯇꯕꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯤ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯕꯗ ꯑꯉꯥꯡ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛꯇ ꯗꯣꯛꯇꯔ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕꯗ ꯅꯤꯌꯝ ꯆꯨꯝꯅ ꯆꯠꯊꯕꯤꯌꯨ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ JACꯒꯤ ꯀꯟꯚꯤꯅꯔ ꯇꯈꯦꯜꯂꯝꯕꯝ ꯕꯤꯃꯣꯂꯥ ꯗꯦꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯗ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯑꯣꯃꯤꯇꯥ ꯃꯄꯨꯔꯣꯏꯕ ꯁꯣꯏꯕꯝ ꯃꯦꯘꯖꯤꯠ ꯈꯣꯏꯖꯨꯃꯥꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯉꯥꯡ ꯎꯅꯅꯕ ꯄꯨꯈꯠꯂꯛꯄ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯅ ꯊꯧꯑꯣꯏꯕꯤꯗꯕꯗꯒꯤ ꯕꯦꯗꯇ ꯑꯣꯏꯅ ꯑꯉꯥꯡ ꯎꯟꯅꯈꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯦꯕꯔ ꯔꯨꯝꯗ ꯄꯨꯁꯤꯟꯗꯅ ꯕꯦꯗꯇ ꯑꯣꯏna ꯑꯉꯥꯡ ꯎꯟꯅꯍꯟꯕ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯕ꯭ꯔꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯑꯣꯃꯤꯇꯥꯅ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗ ꯈꯪꯍꯜꯂꯨꯕꯗ ꯊꯧꯑꯣꯏꯗꯅ ꯂꯩꯊꯣꯛꯄ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯑꯣꯃꯤꯇꯥꯅ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯋꯥꯡꯒꯣꯂꯩꯃꯗ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯄꯅꯤ ꯗꯣꯛꯇꯔꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯉꯥꯡ ꯎꯅꯅꯕ ꯅꯨꯃꯤꯠ ꯊꯥꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯈꯠꯂꯛꯈꯤꯕꯅꯤ ꯐꯣꯡꯗꯣꯛꯈꯤ ꯈꯪꯗꯕ ꯃꯥꯟꯕ ꯊꯧꯁꯥꯕꯤꯗꯕ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗ ꯑꯃꯨꯛꯅ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯔꯥꯜ ꯂꯩꯕ ꯗꯣꯛꯇꯔ ꯀꯣ ꯅꯔꯁꯁꯤꯡ ꯃꯣꯏꯕꯨ ꯃꯔꯥꯜꯒꯤ ꯗꯟꯗꯤ ꯀꯣ ꯐꯪꯍꯟꯕꯤꯌꯨ JACꯗ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯤꯗꯨꯅ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯁꯤꯕꯨ ꯄꯨꯊꯣꯛꯃꯤꯟꯅꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯁꯨ ꯃꯤꯌꯥꯝꯗ ꯑꯩꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ MUꯒꯤ ꯏꯔꯥꯡꯗ ꯌꯥꯎꯍꯜꯂꯒ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯗꯤ ꯕꯣꯔꯗꯔ ꯄꯤꯂꯅꯆꯤꯡꯕ ꯏꯁꯨ ꯅꯥꯏꯊꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯑꯦꯝꯁꯨꯅ ꯃꯔꯥꯜ ꯁꯤꯔꯤ ꯑꯦꯝꯁꯨꯅ ꯁꯤꯟꯗꯨꯅ ꯑꯣꯒꯁꯠ 23ꯗ ꯄꯥꯡꯊꯣꯛꯀꯗꯕ 58 ꯁꯨꯕ ꯆꯥꯛꯂꯥꯡ ꯈꯣꯡꯆꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯃꯍꯩꯂꯣꯏꯁꯪꯁꯤꯡꯗ ꯆꯠꯊꯒꯗꯕ ꯀ꯭ꯂꯥꯁ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯀꯦꯝꯄꯦꯟ ꯏꯕꯣꯇꯣꯟ ꯁꯅꯥ ꯒꯔꯜꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯅꯥꯎꯔꯦꯝ ꯄ꯭ꯔꯦꯝ ꯄ꯭ꯔꯤꯌꯥꯔꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯤꯅꯔ L ꯑꯊꯧꯕꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯑꯦꯝꯁꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯟꯖꯤꯠ ꯁꯔꯥꯡꯊꯦꯝꯅ ꯂꯥꯏꯔꯕ ꯃꯤꯌꯥꯝꯕꯨ ꯂꯩꯉꯥꯛꯅ ꯂꯥꯟꯅ ꯂꯝꯖꯤꯡꯂꯒ MUꯒꯤ ꯏꯍꯧꯒꯤ ꯃꯥꯌꯣꯛꯇ ꯏꯔꯥꯡ ꯁꯥꯒꯠꯍꯜꯂꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯒꯗꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯈꯤ Manipur miyamna Manipuri kunai chakotpagi manglom de changchin tangkak asida issue kaya amaka kunai asida framework agreement gi border issue gi Manipur university gi
isu kya ma khuna ki miyam da mahak na liba se khuna gi miyam se ko gi sudat lakan da thamba yana ba framework ki agreement ka honna ba dugumba lalong ama khak ne haina amsu gi miyeng da lowi aduna khuna gi miyam mi kap ko kanda anauba punsiro long dang tai koi changsin na ba mathau tare haibasi amsu gi maikai dagi thamjaning Commando Bishnupur Taruk Subasam Rifles amadi Nifunitu Subasam Rifles na Kumbi Setapur maningdagi Saiton Fawbagi manungda ngasi ayu combing operation chathakre. Combing operation adu da khutsukulai kya fagat pangamkre ngasi fagalaba potlam sing adudi 303 rifle ama magazine manga revolver ama Chinese hand grenade mari Zalitine stick tarani toy detonator ani fagat pangamkre khutsukulai sing adu Kumbi police sinakre haire. District Police Kakching nasu lakliba Independence Day tharong gi checksin tharong lokhatpa oina ngasi mantak khulda ti bahumbagi thabak chathakre. Additional SP Operation Hianglam Panelgi OC Thawbalgi Commando amasung nupi police yauna chathakiba ti bahumbagi thabak aduda punna miyoi chahungka humfurom verification chathake. District Police Bishnupur nasu checksin tharang lokhatpa oina Bishnupur Bazar area dangasi numidang wairam thibumbagi thabak chathakre. Bishnupur Commando gi OC B Lunthang Wi-Fi na luchingduna chathakiba thibumba aduda naha chamaga marfu taret lom mafam adumaktada verification chathaki. Sekmai Kaithel matamga chunaba mongda sangat pinaba Kaithel fambima singna nomagi sintha leptuna wakat mifam chathakre. Awang Sekmai Advanced Women Society Sekmai Protection Committee amasung potfam fambima singna sinduna chathakiba wakat mifam aduna Kaithel gi akoibada leiba dukan sing thong hanakhide wakat mifam adura saruk yakiba hanagi MLA Khwairakpam Devendrona mama oibi kayana Sekmai Kaithel asida potfam phamlaga imung manung puri bani miyangi punsi hingnabagi mafam asibu government meeting changbiduna matamga chunaba Kaithel ama sabiyu haike. Matamdudadi state kidi 10% ka puthokchaba aduga 90% na center na puthokpa haidana layambani adu BJP na la amatang sidadi 50-50 puthokadam me haiganda de ekoi state ki pesari tabani na government sina adudi ngamoro hena maram gap kar leirure madudi ki soya am thinta bane hojik katen sabai keno si aduga ayam process DPR kai loin everything lawyer leibani aduna hojik si hanagi mong duda koi 90-10 se sigi yarani hana taw pasida government sida so ima event sing sigi yengbire haraga masi athu matamda thabak oin onthok pinaba request tawjari. Imphal Urban Cooperative Bank Limited ki shareholders singi haidoktana leriba election gi fal haidok piu haire. Manipur Press Club pangthokpa paugi mifam amada shareholder group B gi mihut Boeing na haidoktana leriba fal asi athuba matamda haidoktuna election tawdana leriba sisu mikal pangthok piduna bank asi mahosagum chalaiba yananaba mari leinaba singna sinbiu haike. Haiba election asi athuba matamda haidoknabagi damakta yenaba delegates amadi numit aduda pangtho hokdaba group amagi election aduga loinana pangtho aga lemhoriba group tara adugi pangthokiba election adu pangtho handuna beng asi chalaiba hognabagi damakta high court of manipur da appeal tawnabagi damakta ngasi press club asida koigi member sing laktuna khanananabagi thairam am pangthok chabani mayamna mateng pangbiduna haido hokdriba election asi athu matamda haidoktuna beng asi chalaiba hognabagi damakta mayamna mateng pangbiu. RMSA Bishnupur District na Sinduna Ningthokong Higher Secondary School da numid ini chupna chatharakliba District Level Science Exhibition cum Sports Tournament loishin kre. Bishnupur District ki manung da leiba tongan ba government amadi private ki mahiloishin kayadagi lakpa mahiroi kayana saruk yaduna pangthokiba Science Exhibition cum Sports Meet loishin bagi thauramda John 4 Bishnupur ZEO Kendrajit Ningthokong Higher Secondary School ki Principal Ma'am Thoi Debi ZEO John 4 Bishnupur ki Deputy Inspector and Ranjitna Maroiba Mio MSPDCL Kakching Division amadi Kakching Kuno Municipal Council na pun sinduna Electricity Consumer Singi Awareness Campaign ama Kakching Kuno Community Hall da pangthokre tharmadu da Kakching Kuno Municipal Council ki Chairperson KH Laima MSPDCL Kakching Division gi DGM Rabi Mangsa Tabam General Manager B Ibomcha Sharma Manager TH Ibomcha Su Sarukya ke
ममांग चही लिसिंग अनि तरा तरुक्तगी मणिपुर इंडिपेंडेंस डे अगस्त की तांग तरा मरी दगी लेप्तन पांगथोरकपगुम हंदक चहीगी ओइना कोलिशन फॉर इंडिजिनस राइट्स कैंपेन मणिपुरना हुंबुद्रा निथोइरक सुबा मणिपुर इंडिपेंडेंस डे था असिगी तांग तरा मरीदा सना कोनुंगदा इनिंग थौलेसेंबा सना जावबना मणिपुरगी पाफल येकपा फिराल चिंखत्तुना पांगथोकलगनी थरोंगी मांगोइना ngasi campaign women wing gi kangbuna khwairambal kaithil gi poster campaign hokdokre women wing gi convener RK Tharak Sanana english semaga chama pani futaret august ki tang tara mari da british na manipur gi ining thau maharaj buddha chandra da manipur bo maning makha tamba sinaramba numit asibunding singduna thoramase pangtokpani phongdokhe India amasung Manipur da leraiba akogi wakal tanadaba tholaiba issue mayam se adungagi akogi India da pundringai da leiramba ningkham da sum leiramba targa da koise ngasi conflict se tholam da basai matamama da nungai palami haiba dunglaba 1947 di August 14 do ningsing jaboina ngasi gi 18 gi akoi August 14 si da si akoi thoram si ning thogi adunglaba sana ko nung manung da pangthok tagani loina na papan ye ko piran si ning thong na pahen bigani Swatch Survection Program gi makada Bishnupur gi Mini Secretariat Complex ngasi DC Pawan Yadav na luchingduna lamtu sengdokre Department singi makok thongba official kaya su sarukya ki DC Pawan Yadav na complex si hana plastic free zone amani haina laukthokrabasu masibu khangdaba miyoi singna sizinaba loiraba plastic complex asigi manungda langthokpadagi mochinba haujelakhi asigumba kaya asidagi ngakthoknaba lamtu sengbagi thabak asi pangthokpani haiki ngasigi thoramaduga mari leinana ekoi thabak su si haiba slogan asi ngaknaba DC na luchingduna district level officer amadi staff sing wasak laubagi thoramsu pangthokhi National Deworming Day gani Sugar Round August ki tang tara dagi hauragani program ase hogdopagi thoromna hayeng August ki tang mapal da pangthoklagani haina National Health Mission ki Director and Bandanana Health Directorate da pangthokpa paumi sing unabada phongdokre Deworming Day gi thorom ase August ki tang tara da district sing da leriba school amadi Anganwadi Center sing da masigi dak sing pinana ba yenthokpa hokre numit ase da deworming tablet pija hogdaba angang sing gi oina August ki tang tara taret ta piragani hogallagli bangang sing bu masamo foba miyoi amamam ohenna ba pandamda thabak asi paikhatpani haike instead of the main program sida sagi leriba school amadi Angawati center sing sida deworming gi khogi tablet sing se loina khogi hana state level dagi khoina distribute to go hogre district wise district labuk magi leriba school amadi Angawati center sing duda loina yingthokra bani duna date 10 sta mogi main oiba hidak pisa bagi numit si oire aduga masida lemhoba angang sing duna amuk 17 of August amuk tawbani aduna masigi Kun Suba Livestock Census ta season nagadoriba tablet computer gi training program amangasi veterinary department na sinduna sanjen thongdu leba department asigi conference hall de pangthokre tha asigi tang tara nipal degi November gi tang tara mapal fauba tha ahum chupna chatagadaba census asi niyam chupna pangthoknabagi dama ngasi dagi hogdokhiba training program hogdokpagi thoram da veterinary director H Chauba joint director CH Nandakishore joint director NG Botombi amadi administrative officer S Khubboy Aimolna maroiba miyo singoina saruk yakhe Director H Chaubana lisingani tara nithoida pangthokiba census adugi matungda kun shubo oina handak pangthokodoriba census asigi data loba matamda yamna mayik sengna amadi achumba ohenaba tablet computer sing sijannagadabani fangliba data adugi matungina plan amadi policy semgadabana staff singna census ki data marik chumna lobiu haike Fajaba census sama yam apung phaba census sama koi state ki kun subasi koi yam nganna thuna loina basu honasi atai state gi sumangjin thana basu honasi mayam thamoi sengna yam honestly mangon na phamaga khullamagi mi sukle na torga satta bida tawbududi yararoi dutiful loidragadi action nei si government employee magi di madu automatic oiba poni koina hairu gi darkar leite mayam sincerely tawbirakani haina aina khale aduna koi kunsuba 2020 livestock census se masi yam apung phaba yam phaba sida lo sahi manga anaki sahi manga si loiraga mathangi sahi manga another 5 year ngairaga muthiga doini no yam achom census sama koi putoksi SSA gi senthang makhada Bishnupur district ki Nachau Panthongda school sanana bapirakhiba Nachau Maning primary school bu miyoi kharana lana school asi Nachau Panthongda mafam leite haiduna kha Potsangbam gi Gokul junior high school campus ta sari basigi mayokta Nachau Panthongda leba community hall da miyamna wakat mifam phamkhre Federal Educational Athletic Development Club ki President S. Raj Bihari na mafam masida school sanana ba geotech tobu loirabani lisingani tara taret ki November 3 ta Nachau Panthongda sanaba order for thokrabani
Masigi ona tainabada school mafam hongna sananaba honarakpa yaba ngamloi government na pirakpa nachawda school asi adumak sagadabani haiki. Human Resource Development Guideline ni matungina naso maningda primary school lama sagadabasi kha pasamam do hongki basi matangda maram jade dona koino bakachabani press media da awaya khum to wi darkar hoide akoi di club sang chidokpa crematorium hongdokpa matang de school saba maram di education department nam pham sida naso maning lekai primary school saba yare na ai basi le rami ora le rami press media da hanana awaya khum to wi darkar hoide Noni gi miyam na National Food Security gi thagi cheng gi kota hengat pina badabi tauri adubo ngasi fawba consumer singi cheng hengat na pirak palaitri act asigi makada miyoi amagi thagi cheng kilo manga fangadaba adu cheng yamdabana imungi oina kilo 16 khaktamak fangli hiram sida miyeng changbidrabadi akan ba khongjang lakpa yai haire. District Handloom and Textile Office Tamenglong na sinduna marirak shuba handloom station registration medical get Tamenglong da pangthokre tharmaduda Cluster Development Executive Aben Handloom Cluster M Vikram Luwang Tausim Cluster ge Elt Hemanta Designer PH David Su Sarukyake Tamenglong District oina nupi fisabi chamanga rom hojik fawbuguna register tawre haire. Hauzik sanabigi pau Ball Badminton Federation of India ki lamjing makhada Tamil Nadu da pangthokadoriba nifumari shuba Junior National Ball Badminton Championship thasi ki tara mathoi de ki tara taruk fawba pangthoklagani Championship asida Manipur gi nupa amadi nupi ki team saruk yarona bagi damak Imphal thadokre ngasi association ki president Dr L Kumar Vice President P Navachandra General Secretary TH Tomba amadi official singna Imphal International Airport tagi Manipur gi sanare amasung official sing lamthaki Jiribamda Chathariba Taramangarak Shubha Chandam Inunganbi Memorial Mini Boys Under 13 Football Tournament ke ngasi sanakiba ahanba match da KSC amadi SYC goal ani chanaduna draw chatkre ani suba match da RYC na Oriental Club po goal mari shinoda thoikre hayeng quarter final match oina Mokamlung FC amasung Chinkim FC sanaragani Makatana sanabagi po sports journalist Boya Ningthojam de fangbigani Sahitra nithoi makagi nupa masa amadi nupi masagi aita championship series gi nupi masagi singles ki title Odisha gi Sohini Sanjoy Mohanty na nupa masagi doubles ki title na Manipur gi Neeraj Thoksom amadi Shankar Haisnam na nupi masagi doubles ki title na Odisha gi Sohini Sanjoy Mohanty amadi Manipur gi Laisram Nandini na laukhre All India Tennis Association gi miyeng makhada Manipur Tennis Association na sinduna tha sigi tang taruk tegi state taruki nupa masa amadi nupi masa tennis sanaroi kunthra mathoi na saruk yaduna lampen part officer club ki tennis complex sathariba sahitra nithoi makhagi nupa masa amadi nupi masa gi Aita championship series gi ngasi sanakiba nupi masa gi singles ki aroiba match da Odisha gi Sohini Sanjoy Mohanty na Manipur gi Wai Thoibi bu set ani sino taruk ama amadi taruk sino da maithiba piduna title lawkibani nupa masagi doubles ki sanakiba aroiba match na Manipur gi Neeraj Thoksom amadi Shankar Haisnam na Manipur gi Senjam Aswajit amadi W Gavin gi Jurabu set ani sino tare taruk amadi taruk mari da maithiba piduna champion oikhre nupi masagi sanakiba doubles ke roiba match na Odisha gi Sohini Sanjoy Mohanty amadi Manipur gi N Nandini gi Jurana Manipur gi Wai Thoibi amadi Sanare Maningthemsa gi Jurabu set ani sino taruk ahum amadi taruk ani da maithiba piduna title lawkhre Sathariba championship asigi nupa masagi roiba match da Manipur gi Aswajit Senjam amadi Assam gi Antarik Tamuli ga thengnaragani ngasi sanakiba ahanba semi final match da Manipur gi Aswajit Senjam na Manipur gi Neeraj Thoksom bu set ani ama taruk taret taruk ama amadi tara tarukta maithiba piduna final sangkhibani ani suba semi final match ki sanakibadana Assam gi Antarik Tamulina Manipur gi Shankar Haisnam bu set ani sino taruk ahum amadi taruk ani da maithiba piduna final sangkhre championship asi hayeng loiselagani
masa ma uphaba tinjang kaijang daba khunai ama ohenabaki pandamda apunba fitness center fitness and consultancy na sinduna lisang sina sahi super leptana pangtoktuna lakpa sahi sigi Nepal suba AFC Stelevent Transformation Challenge sahi sigi December tang kulhumdoida pangtholagani hairi hiram asigi matang da ngasi apunba fitness center Nagamapal branch da pangmi singa unabagi thoram ama pangthokre thoram asida apunba fitness center gi managing director Yumnam Hamlet director PIS Romesh organizing committee gi mihud L Sanju L Kumarjit S Sunil KS Deni Amaditi Ibolsu Sarungyakhe Sense your body within 3 months for a better healthy society haiba team da pangthok kadoriba sahi sigi Nepal suba AFC Stelevent Transformation Challenge gi ahanba screening sahi sigi September tang 13 ki ayuk pung mapal dagi ama phawba AFC Nagamapan branch da pangthok lagani aroiba screening na sahi sigi December tang 13 ta branch asida pangthok pagal loina na grand finale mega event su sahi sigi December tang kulhumdoi da pangthok lagani pwede pangthok sa competition si pwede society sida kitang ahong bamal ay di kitang dulay ta samas pwede Manipur lay kitang hong na ba kitang apabalambi mo da purok na pangthok sa bani ni palak su pwede pangthok sa sida mayam na saruk yaraga mamang na pangthok iba support tawi na ni palak su support tawi Kundrakpam Kendra Kangkutna Sagolbal Kendra Kangkut Pumaiti Piduna Mari Suba Waikom Gamini Lema Memorial Kendra Wise Likam Knockout Kang Tournament ki final sangkre final da ya school Kendra Kangkut ka sanaragani Manipur Kang Association ki miyang makhada Zotin Waikom ni sponsor toraga mamang thagi tang taramathoi dagi Kangkut taramathoi na group mari thokna khaidoktuna Laijing Ningthau Kangsang Thangmai Banda Sathari ba tournament asigi ngasi sanakiba ani suba semi final match da Kundrakpam Kendra Kangkutna Sagolbal Kendra Kangkut Pupanjil Kunmanga Taratareta Maiti Piduna final sangkibani All Manipur Football Association Sinduna Sahi Kudingi Manipur gi Kasin Koya Sinthungna Pangthoktuna Football Masanagi Masak Nairaba Sanarusing Leptana Putoktuna Bharat ki Maming Leraba Club Amadi Academy da Sahi Kudingi Masana Asigi Sanarusing Leptana Piri Mamang Thagi Tang Taramanga dagi Association Nasina Sinduna Kumalampak Artificial Top Ground da Pikliba Angang Chahi Taruktagi Tranithoi Phawgi Nupa Masa Amadi Nupi Masagi Waiba Tha Taruki Sayol Lamada Numit Nini Thangja Amadi Nomaijing da Pangthokliba Grassroots Program Asida AIFFD License Bungthoi Sanjembam Leima Pokpam Romeo Amadi Grass Reader A Romi CIS Banti Amadi Y Hemolatana Football Masana Asigi Fundamental Skills Mamutana Tambi Tapiri Pangthokliba program asina kari kanaba piribagi haibagi matangda All Manipur Football Association gi General Secretary in charge L Joti Moiroina network asida phongdorakibada grassroots tagi tobagi Manipura kanabasi mapanda chahi 13 13 13 gi masada sananimbugi wakhadu lakbanina angang apa phaba chahi 13 13 13 gi di yama thorpa maram na India gi phom khudimukta leiba club sing academy singla laga talent han tawada ana amna chahi to han chahi ni thonggi matakta mahangna makha taraduna All Manipur Football Association Sinduna Pangthokpa State asigi khwaidagi chawba league amadi tournament ama oiriba State League Sisimit Pangthokpa ngamdrabasu National ki thakta Pangthokpa nupa masa amadi nupi masa gi championship ta saruk yaduna mai pakpa kaya purakre State level yauna district level gi tournament sing leptana mai pakna pangthokli makha tana su pangthokhigani haiki Manipur da ekoi sida baby league introduce tawnabasu tawri yamna thuna baby league tu hawnaba sem sari marak sida ekoi amphagi ji program amta lepa leite national chali national champion orei inter district arum yam bajana seli inter district warga hujik nupa machagi under 15 ki Mizoram da chanaba sem sari coaching chathari goa da tawgadaba nupi gi junior gi su ko hujik trial kana chathari Sahi sigi September tang 19 dagi kunmari phawba Dubai da pangthokkatoriba Asian Bench Press Powerlifting Championship ta India gi team da saruk yagadaba Manipur dagi lifter Konsam Rosida Devi senior category gi KG Maripur Mataki kanglupta khalakle Manipur dagi Naurem Susila Devi na pangthokkatoriba championship asigi India team gi coach oina Powerlifting India na khalakle
Magi ay nga sa gipaw pizari. Hazir ba damari ba paw amukahan na? Demand ma fangna na bahon na bada kunay sige laire ba miyam gi hakmat kumsi hai na Chief Minister N Birena Fungdokre. Myanmar ma India gi marakta mari faganha na ba international border na si hangdokre. Amasong Kuki in pina kaukiba nga sa yuktagi pung taruktagi kaukiba total shutdown na kuki tapa mafam singda chawna kaiba pikre. Kasi gawin na diasib na pichapa pao matang asya na losin jere meeting tapiri basigi mafam dagi kanya ating ni jeri pinabirasi.